Ngarang ahing athengba Dreams da patient party amadi lab technician ge marakta thokiba thodokta patient party oriba MMWO ge advisor Abdula Phundreimayum Da Khut Thakhiba wahu dangase Manipur da leiba tongan ba Muslim organization singna punna Dreams da khongjung changsankhre MMWO Amakok MCM YCPC AMSO PSO AMMYCO, AMMDC, KMWO, Amadi AMIMYDO Puna, Lup Taragi members singna, Jangsin Kiba Khongjang adu Imphal West SP KSH Sivakantana Luchingba Police ke Kangbulak tuna, Irang adu laksan ke. Irang Tokfam aduda Wangang laduna. Muslim Council Manipur MCM gi President Alhas Arafat Alina Haikibada, Manipur gi tongan ba isu kayada miyam gi damak kholaulauduna afaba Manipur ama sagat na bahonariba Abdula Phundreimayum Da asumna Khut Thakhiba si nungaite Rims Hospital asi Jat Bizati khaidana patient amabu Fadri Phawba laying zathanaba leiba hospital amani masida Kanglu Furup naiba manba thawong satharakpa yaningde mara leiba myoi Rims ke director yauna matik chaba dandi pigedabani haiki Tungda irang adu Imphal West Police ki SP KSH Sivkantana Luchingba Police team laktuna control tawraba matong halhan ke Rims da chathariba patient party da harassment piriba ordinary ba communalism sagali ba se masi tobigano tobiyaro have poto akoi society amdi seso magai degi miam da thamjani among na mase yamna toina several times patient party harpa patient party da harassment tawba patient party bu negligence tawba patient party bu usita ba miam se masi among na Manipur gi laimai Rims da hon bia deb se miam na mase Mayam Manipur Mayam ki damakta wangang bani Manipur khunai ki ching tam maitai pangal tribe isil now leilbe mam se state sigi amato ibo khalon do sanction minraga akhoi se amato in hingmina bada hingmina se ibo khan jini akhoi seso kamun thamjerji Khongjang adugi makha satharak poina hata da leiba MMWO gi office mamangda miyam gi oina punba mifam amasu pangthokhi mifam aduda MMWO gi president SK Wazid Sahana asigumba achan mirai naiba manba thabak sathaba myoi sing asi matik chaba dandi pigedabani Rims ki director na staff sing kari tauri yengsin dabadagi ngasigi thodogasi thokhan bani maduna mathau masak khangdaba Rims ki director suspend tawgadabani haikibaga loinana thawong adubo yaning dabu utpoina kholau kya sulauke Rims Regional Institute of Medical Sciences की डायरेक्टर अकोई डॉक्टर शांता मां पाई फमसे मतम सिग चानद्रे मसी खुदक्ता मां पाई फमसे मसान याना थादोकलगा लेबाक म्याम दमसे लाले हाइजगदबनी मा की खुदांगदा अमसों लेरिबा मरा लेरिबा खुदिमक नोमता कांगदना मसे तनतना तोंगा तोन ममांगदा सही क्या की ममांगदा अमसों थांगाचिदगी थाखर की ममांगदा चु अको तोंगा तोन मफमदा फुरुक कया जाति कयादा असुगुलबा वायलेंस असुगुलबा क्राइम असुगुलबा मिशिमिना सिंगसे ततना थोकलिबनी अमसों सिक्युरिटी सिंगना फुबी बनाइ बिबा अमसों टेक्नीशियन सिंगी टॉर्चर अमसों पैसा हेना लौबा सिंगबा कया सिंग तोंगा तोनबा कया अम कंप्लेंट कया अम लैख्रबनी मसी सिंगसे ngasi ga leingakna yamna kumna yengsin biraga matung namona thoktanaba akanba sing thorang lobi haidna chu toan ba Manipur gi maitai pangal sing gi CSO organization sing gi mo chinjaraga ina lengakta appeal tawjari punpui kai khunu buche Nakalamaromda thokiba thodog adugi matangda Rims ke staff singda amadi director yauna siriba Maral Singh yaning dabu utpoina Rims hospital gi OPD yauna ultrasound pathology CT scan x-ray yauna department sing staff mayam punduna thingjingkhre hari